National Highway Singda Tokiba Tongan Tuanba Tokdok Singidamak Chief Minister na compensation oina lupa koti nipan gi Shenfam Transport Association Singda Sinakre. Moredagi Imphal tamna tholokpa van namadagi lupa koti aniga lak marfuni thoilongi Shenfam oigadaba sanaga loina na miyoyama pare. Manipur Legislative Assembly ki budget meetfam ki mang oina na ngasi mahiroi singna yelhomi kannabagi khongjang changsinba hokre. Amasong Governor P.B. Acharya na TR Ziliangbu Nagaland ki Chief Minister Washak Lokre lakliba July kungani thoi da House da Pangal Changyin taunaba khangan kre. Manipur Zare Domyang Privacy Impact News ni Prime Time Manipuri News Bulletin Day Kaidam Jantasina Hongje Pungja se Faub Gimariba Pau Sing Mayam the Pizari. National Highway Singda Tokiba Tongan ba Thodok Singda Ashiana Amadi Amang Ata Tokraba Singidamag Manipur Laikakna Compensation Oina Punna Lupa Koti Amaga Lak Nipan Makai Romgi Senfam Transport Association Singda Sinakre. Driver singa lambi lam khangda khudong thiba nangba matamda seasonanaba recovery van ama thamnaba laingak asina lupa lak yang khaini pan kaithokle haina Chief Minister na lauthokre amasung mamangi laingak na police constable laurambagi thabak ki fal haidoktana leiriba issue asi hek loibaga highway protection force ki damak IRB battalion mari lobagi thabak paikhatlagani haina phongtokre ngasi Chief Minister Secretariat ta Senfam adu CF and PD Minister amadi Department asigi makok thongbo official sing amadi tongan ba Cabinet Minister yauna Chief Minister Nongthombam Biren na Transport Association singi mihut singda kusinaki hauki bachahi English ni taraga tarukki November thadagi English ni taraga tarit ki January tha fawda National Highway singda thokiba thodok singda driver handyman amadi gari gi helper yauna asina nangkiba amadi gari yauna malchang kaya amangata thokiba singi compensation oina senfam adu sinakibani apunba senfam adu gi manungda lupa koti amaga lak taret lising amaga marfu taramari the All Manipur Petroleum Products and Transport Association da kusinaki loina na lupa lak amaga lising nimfu di All Manipur Bulk LPG Transport Association da kusinaki nakalamorom da ngarang Grims ki case counter da aranba khara taure haibagi paw fangbadagi pawmi sing paw loba chatlubada kihan khangalakkhibagi thodok adugi matangda yengsinduna atuba matamda action laurkani haina Chief Minister na phongdoki loina Parliamentary Secretary Singh resigned tawbugi matangda pawmi sing na hangbagi wahang gi pawkhum piraduna Chief Minister na hai laiga asida yanadaba saungnaba amata leite ningthina tathok tasin tawraba tungda laingakpada henna khudong chananaba Parliamentary Secretary Singh resign tawbani hojik fawda makoi manga resign tawkre haina phongdoki amromda Nagaland gi Chief Minister shinkibagi matangda Chief Minister Nongthombam Biren na anoba lakadaba Nagaland gi Chief Minister gasu afaba mari thamgani haina phongdoki ngasigi thoramatuki khudong chaba lauduna CFNPD Minister Karam Shyam na drivers sing na thengnariba khudong chadaba sing asida makhoi bu pukning thogatpo oina compensation gi senfam asi pinaba Chief Minister ge mityeng makhada paikhatpa thaurang ni haina phongdokibaga loina mahak ki maikaidagi ising ichaw asiga mari laina na Chief Minister Relief Fund da lupa lishing yangkai mateng pangki awana thengnariba truck lokhadam tagragasu karaida jaga amada kapsala yadrena leragasu truck tu arum truck tu lokhatlaga singkhatlaga mafam sana security area da thammangamdadna adum lamhangda karida taadra leramba mayamdo madugi namakta akoigi recovery bhan tama recovery bhan se koi normal masana yadabanina so bama layona torkodo koi lak yang khaini fan koi sanction tore adusu athuba matamda paisa sanction to bolo yemna gari do koi already engage tawrga leire hanagi koina loksel laga koida 5000 gi matakte na haidokna leiri sigi 5000 ji ongtang haidok loiba ngaina bani masi haidok ba matung gei da hujiki do dum ready leire haitare koi darkar leibu to bodi hanagi ji haidok tana amuk anok budom recruit toksel laga madugi overlapping khar leiba ai ministry ga wari sajare Moredagi Imphal tamna tholokpa van amada purakpa lupa koti aniga lak marfuni thoi lomgi senfam oigadaba sanaga loinana chenaba miyoi fare sanaga konana farba miyoi dudi More ward number 5 tagi Muhammad Sajid Khan chahi kuntraga nipan apokpa laikhidraba kalik
ni hairi sajid asi ngarang nungthil pung ahum taba matamda khudeng thabi da leba taragani thoi suba Assam Rifles ki kangbu na fabani Assam Rifles ki kangbu aduna sajid na thaurakhiba Maruti van registration number MN01W4277 adu check taurubada punna kilogram mapan ga gram chatruka taraga manga lom lumba sana bar achauba mari sana gi biscuit taraga nipan yauramba thengna rakhibani hairi faraba sajid numidang pung nipan taba matamda moregi custom preventive force da sinakre hairi Malem ki kaitel da lupa lakh kunga nipan rom oigadaba heroin gram chaning yankai ga kona na miyoi ani Imphal East Police ki kangbu amana Manipur dagi faraba miyoi ani adudi More Gamnom Vang Wat number 3 dagi B Krishna Masagi chahi kunga taruk apokpa KR Babu amasung Tengnopal dagi Solim Let Khongam Mate atopuming Ngam Neo Masagi chahi kunga taruk apokpa S Jem Khokai Mate Kawi Thagdos gamari laina na Imphal East SP ki conference hall da paumi singa unabamada Imphal East ki SP Kabif ke na phongdorakpada drug puba gari ama more dagi Imphal tamna chatkre haiba pau phangwadagi Imphal East Police ki additional SP Wungpang Kashargi Makada DSP Roni Mayeng Lambamna Luchingba team amana achat awok sing check tawbuda Angangba machugi Central ka amaga kona na miyu ani adu Manipur da leiba CRPF camp gi opposite ta fagat pangam kibani fagalaba Central ka adu gi registration number MN06L5665 ni hiramasigi matang da Imphal East Police na case ama lakot kre Under the carpet of the car 5 soap carrying boxes were found. On checking the content inside the soap boxes, we have found 5 neatly packed heroin powders, each weighing approximately around 50 grams. So a total of 250 grams of number 4 heroin is caught in that frisking checking. The car also seized. They were bringing these items from More for further distribution and sales in the Imphal area. Kanglaipak lamsing apunba Mairal lupna hauzik leiriba anauba laingak asina mayai ka ba chincha ki mayokta thabak kaya lokhatuna drug yonba miyoi sing drug ka konana fagalakpada lup asina Thagatpa Fongdorkli. Lubasigi President Y Lairik Laimana Tadok Rakpa Cherol Amagi Matung Ina Laingang Asina Drug Amadi Mayai Kaba Chincha ki Matakta Changselakliba Kongtang Asi Lamdamasigi Miam Amadi Tungi Mirol Kannaba Taurangni Adubu Numit Kudingi Yamlaba Drug Singa Loinana Fagat Kiba Miyoi Sing Amadi Drug Sing Adugi Matang da Lainga ki Maikai Dagi Chap Chaba Ain Oiba Chairak Pinaba Karamba Taurang Lokotpage Haiba Miam da Kangalu Fagalaba drug Mia Mangda Mai Tadokuna Mangalu drug Kakonana Fagat Kiba Miyoi Sing Sengam Mantiknaraga Tadokanu drug Sing Haurak Fong Kongdok Naba Hotnabiu Haina Cherolasina Makha Tarakli Hayengdagi Haugodriba Taramatoi Suba Manipur Legislative Assembly gi budget mi famgi mangoina ngasi mahiroi singna yelhomi kanabagi kongjang changsin bahokre Kanglaipak Student Association KSA gi lamjing makhada tongan be school singdagi lakpa mahiroi singna kashampat laimazam laikai community hall da pullabatung da yelhomi kalu mitop na vote lepat thingnaba lo semu haiba kholau kya lauduna kashampat romda haigalaki masing yamlaba mahiroi singaduna khanghogdana Raj Bhavan tamna thomjilaki nakalamromda GP Women College amdi TZ Higher Secondary School gi manakta leiramba mahiroi kangbu amasu yauksenduna Raj Bhavan manungda changnaba hotnaraki Raj Bhavan ngakliba CRPF ki personnel singna buffware khazinduna mahiroi sing adubu thatki Tanjaduda Imphal West Police ki personnel sing laktuna mahiroi sing ki irang laksinaba hotnaki Mapamasida mahiroina kholau kya lauksin ki tungda police ki kangbuga wari shanaduna KSA ki president Moirang Them Lakshman yauna mahiroi mari governor unaduna memorandum pishinaba Raj Bhavan da changhan ki adubu governor Nachma Haptula hausi Imphal da leitabana mari leinaba official singda memorandum pishilamki Khongjal sigi matang da KSA ki president Moirang Them Lakshman hai hayengdagi famba hogodariba assembly mi famda lamdam sigi yelhomi sing kangadaba bill amadi mitopna Mikhal Thengnaba Yadaba Law Ama pass Tauduna Chana Hangadabani, Hadiba demand a sea Fangdriba Fauba case in a Kongjang Kaya Changsin Gani Haiki.
ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ 13 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯖꯤꯔꯤꯕꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯑꯁꯥꯄꯨꯗꯤꯟ ꯃꯤꯇꯣꯞꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯄꯨ ꯂꯩꯉꯥꯛ ꯄꯥꯏꯕ ꯌꯥꯍꯟꯗꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯩꯈ꯭ꯔꯕꯅꯤ ꯂꯣꯏꯅꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯟꯆꯥꯌꯠ ꯃꯤꯈꯜꯗ ꯃꯤꯇꯣꯞꯅ ꯃꯤꯈꯜ ꯊꯦꯡꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯁꯨ ꯂꯩꯔꯤꯕꯅꯤ अखोई इंडिजिनस पीपल की येंगा काना अखोई पोलिटिकल प्रोटेक्शन अब पियाउद्रगदी मतम खरगी मनुंगदा याम अथु मतमदा असाबुदिन कया अखोई किशोर थपा कयाना अखोई कांगलेपाकी लेंगा अस्ते यौसलकान मखोई निगी लेंगाक चोली पाइसलकान मखोई मखादा येलो मिसिंग असि लेहौबगी वफम कया की मनुंग सन्ना खोंजंग मनुंग सन्ना ngasi अखोई वकत बिफम वकत खोंजंग लोइना मणिपुर की अखोई गवर्नर ओरिबा गाय खुमनजरिबा नाजमा अब्दुल्ला दा माकी ऑफिस दा ngasi अखोई मेमोरेंडम पिसलकान दा येलो मिसिंग दमकता मरुइना Assembly Constitution Nipan non indigenous people lakat asigumba Assembly Constitution Nipan asimak akoi yellow misi damakta reserve tawgadawani makoy political protection pigadawni haba khongjing manung sanna ngasi khongjing jing saksin jabne Hayengdagi hauduna pangthokpa haugadariba assembly mifamda hauzik leiriba BJP na luchingba lengak asina state asigi apunbagi saktamda singnarakliba sida kari firep lawgadoribagi haibagi warep ama lawbiyu haina kanglei ima lup kilna appeal tarukli Nakalamromda India government amadi ancient IM anigi marakta santi gi wari shanaduna ancient IM amadi Naga Singhi wathoki warushin purakna bahotna bada kanglei ima lupna taram oi adubu wathok asigi warushin purakna bahotna bada Manipur gi apunbagi saktamda usil oibadi yaroi hairi Gerald Sinamaka Taraduna Hai India government amadi Manipur lengakna Churchanpur gi tribal miyam themna bahotna bada Manipur gi apunbagi saktambu condition amatada compromise tawbu yaroi Manipur miyam gi ihul khangna ruling amadi opposition animakna warep laudrabadi kanglei ima lupna Manipur da leiriba miyam ga loina makhal makha kya ge khongjang changselagani haina cherol sina makha taraduna khangalakli The Loktak Lake Protection Act 2006 hando o fumdi sengbagi scam da channel basing matik chaba chairak PU haina all Loktak Lake area fishermen Manipur alafum na BJP na luchingba lengak asita taksilakli Manipur Press Club ta paumi singa unaba mada alafum gi secretary oinam Rajen na ithai verets sajen khibadagi Loktak Pat ki mahoksha gi fiba mangchilakpa nongma gi henjelakli aduna ithai dam di commission tawgadabani haina fongdoki Part asida ithai dam sadringaida nga makhal kaya ama leirambani adubu dam asi hek sajin khibadagi nga masing hantarakpigi mathakta nga mising awaba kaya mayoknari June tha gi tangkun ga taretta tongan ba demand sing yawa memorandum pisin krabani karigumba athuba matamda demand sing adu thabak to onthoroktrabadi assembly session hek loibaga August ki tang taruk tagi khongjang kaya changsinba haurgani haina rasen na fongtoroki Chief Minister da hogiba June ki tang kun tare koi pije gibani adu ngasi phawa thabak oina mata pangdorok taba aduga makhoi ki visual document da hariba problem sing si hari report sing se loina mak pangthokani thabak ni tawgani haina visual document da yagiba report ngakani adubu karim thabak tawrak taba aduga visual document da Loktak Part matam amada gamel gi force sing na natra gamel gi aran ba pambai na tanthokraba ngami sing ato adu replacement taw ngani haidana mo vision document su yawani adu gi photo ngasi phawa thabak oina pangthok taba se moisi advertise ki on torokal thabak oina onthorok taba sida ngami praja puna mangna yaring taba phungdok loina thabak oina khatang thuna pangthok puna mak tawiragadi awaba taro praja sing khara safagani Imphal Jirbam lambi ki barak turel mathakta yotna saba barak thong Valley Bridge numit nini ki mamangda tatkhiba adu semjin baloire duna gari lan ba hokre thong asi thas gi hokhiba tarik taraga tarittagi ayuk nungthil naidana PWD na mapung fana daita lawduna Bharatiya India Private Limited ka puna khusamna duna semjilakibani thong asi hogi patang taraga taretta Jirbam lomdagi pochai yawba gari ama laklingaida thong asi gi court ani gi taina famda tatkhibani PWD amadi Bharatiya India Private Limited na sinmi kaya sejanaduna tekliba thong adugi part sing sindoktuna thong adu semjin khibani pung kunmari hena semjin laba matung ngarang numidang wainam pung manga tarakpa adu waidagi thong adu da gari lanba yahanki panduna leramba achat gari sing chatpa hokre semliba thong adu impact news na hakthengna na yang silubada tekliba thong adugi sindokraba part adu kothing na chathatpadagi Mafam Laiba Tingaraki. English and Nigataraga Taret English and Nigataraga Nitoidagi Saba Howden English and Traga Manga da Gari Chatoksa in Haukiba Tong Asi Karak Part Tekpadagi Tong Lanba Yadabagi Togdok Lake Rabani Haribatong Asi Saba Matam da Asoiba Lake Kibra Haibagi Jingnaba Driver Sing of Fondoroki.
ये जो ब्रिज बार बार टूटता है, ये ओवरलोड गाड़ी की वजह से टूट रहा है बार बार। मैं ये चाहता हूँ जो पीछे से जो गाड़ी भेजता है स्कॉट में और भेजता है वो सब ओवरलोड चेक करके भेजे, तब जाके ये ब्रिज रहेगा। मकूदगी लालग लाप पोटनिनको मकूददी तत्रे सिगी थोंगिना अयाम मतंद दुम तत्लग लेरेदना अदुनदी थोंजे खरा साबद मोय सोयब माले जिनि थोंजे पोलग लेगदबनि पोला लेबसिदा गाइसे लाकाना लेबेंदा लाक्तोनेबा नमधर अदुम चकदो हुजिक थोंजे अदुम लेबेंदा लेरे लाक मतमदि नमधर लेबेना जोट अनि दुम मुखाइना दुम टेकपजे मसा तामनि ओवरलोड की सि दरका होदि थोंसी हेक मसिगी अहनबा साबजी हौबदगी हौना दुम असोयब लेरे हौबदि हाइबदि मतम सिगी संगाबै कुइ कुइद्रिङैदा हाना दुम सि टेकबा लेखरे अदि हुजिक सि यादबै सेमिबा थोंसी मोइदे स्पेयर पार्ट लेते अमन मसिदगी लौथोगा हुजिक पार्ट अनि हापि सिजु मतम कुइना चलोय गाड़ी वाला ताइननी कंपनी ताइननी दगी लंबी की कनो ताइननी अखोय मसिन सुमाय सुम तौ लेरे ICR New Delhi na lawtun English ni ga taraga tare taraga nipan gi BSc Agreement Allied Courses ki damak pangthok pa exam gi non qualified candidates singna scorecard pishin bagi matam thas gi kungama thoi fawba sanglok le masida pishin hogdaba singna selection loiraba matung da complaint amasung RTI na chingba tharakpa matam da department na makhata na khanaroi haina cherolamada khangalakli Department of Relief and Disaster Management ki makhada numit nini chupna chathagadaba Disaster Management Condensed Course ngasi hogdokre Bauprada leba Disaster Management Institute ngasi hogdokhiba condensed course aduda College of Nursing Regional Institute of Medical Sciences RIMS ki mairoi singna sarukyaki Directorate of Civil Defense na sinduna ngasidagi chathaba hokhiba training course asida disaster gi matangda nurse singi skill hengat handuna miyam kanbada chawna mating oigani haina thoramaduda Manipur State Disaster Management Authority gi Vice Chairperson Adim Pamaina phondoki State asigi mahuksa gi oiba khudong thiba thokpa yabagi high sensitive zone oibana nursing khaktana tana mipum khudingmak na disaster gi matangda basic knowledge leiba tangai fade State asigi tampaki mafamda chada marfudi handaki ichawna awaba nanghanki Lairabana namna labor state asigi tampaki mafam singda cheliba turel ahum Imphal Nambulamadi iril turel bu ningthina semgatpana ichawdaging chawna kanbangamgani Mahuksagi khudong thibada natana khutsem gi oiba ichaw thokhaliba sidagi kanba ngamnaba aikoi punna honaminasi haiki Every year's precious life and properties and loss by landslide, flood and others form of disasters. We need a well-trained personnel and people of the state must have and lead some basic educations of disaster management to save life and property. Every institution, agency must take interest in preventing and managing the natural and man-made disasters. Inclusions of disaster management in school syllabus will great help to growing to children and youths of the state. Japanese encephalitis the dengue haiba kangdagi sandokpa laina sigi matangda health directorate na sinduna nongmi oiba media sensitization gi thoram amangasi Churachandpur DC complex da pangthokre ngasigi thoramadu da health director Karam Lokendra DC Churachandpur Shamlan Punia doctor amadi expert singna sarukyaki Thoramadu da expert singna haiba laina sigi haurakfam amadi maram masigi layong amadi laina sina miyoibagi hakchangda sokhanba amadi matau karamna vaccine thagadagi haibana chingba pawda phongdokna ki haukiba chahi khara asida state asida haiba laina makal asi sandorokpa maru oina Churachandpur dagi ayamba oiri dengue gidama blood sample chamga kunganipan test tawada nifugama thoi positive oibagi manungda kuntraga nipan di Churachandpur dagi oiri Japanese encephalitis ki dabakna blood sample chamga kungamanga test tawagi manungda kungataruk positive oibagi manungda taragamapan district asidagi oidi Health Director Dr. Karam Lokendro na phongdorapada haiba laina asi maru oina Churachandpur da sandokpana sensitization ki thauramasi district asida maru oina pangtokpani laina makhal asi naraba mioi singna karamna cheksil thorang lawgadagi amadi mataw karamna ngakthokadagi haibagi matangda local media gi mateng lawduna miyambu henna khanghanaba pangtokpani haiki The particular decision is a kind of decision is Churachandpur consented was a Churachandpur some focus on later Rakai Maramung highways when he current teaching about Aduga Leda is Motita saying with a young preventable disease of Pazana quite lying ago Panataba Sunana and the Yava when a step curve Matamzana Masum Praza Signa Gyanta and Lokota Taragati
ꯃꯄꯨꯡ ꯐꯥꯅ ꯅꯥꯍꯟꯗꯕ ꯌꯥꯕ ꯂꯩꯅꯥꯗꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯀꯥꯡ ꯆꯤꯍꯟꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯒꯣꯔꯃꯦꯟꯒꯤ ꯊ꯭ꯔꯨꯗ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯈꯔ ꯍꯥꯞꯄꯅꯗꯤ ꯏꯐꯦꯛꯇꯤꯕꯂꯤ ꯌꯧꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕ ꯃꯦꯗꯤꯌꯥꯅ ꯅꯣꯂꯦꯖ ꯏꯕꯤꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯔ ꯀꯂꯝ ꯃꯆꯥꯗ ꯁꯨꯝ ꯏꯕꯤꯔꯒꯗꯤ ꯄꯥꯎꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯌꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯖꯕꯅꯤ Manipur cheliba maru oiba turel singi imai hanthaduna ichawgi khudong chadaba khara hanthakrabasu khongman bashikong yauna thongju kendragi mafam kayada ichawgi awaba miyamna mayoknari hiramasugi matangda Impact News ki paumi vakta tawrangbam amadi chungkham subastagi akanaba report ama थासी की तारीख अम्बगी नुथिलदगी हौदुना अतर अखम लेतना चुखिब नोंग अदुना मरम ओइरगा मणिपुर की तमदा लेरिबा मफम कया इसिंग इचावगी अवाबा मायोकनकी इचावना मरम ओइरगा थोंजु केंद्र की मनुंग चन्ना चेलिबा इम्फाल अमदी कोंगबा तुरेल मफम कयादा तोरबान खाइबन मरम ओइरगा केंद्र असिगी मफम कया इसिंग इचावगी अवाबा मायोकनकी ngasi nongmanini asida nong taba khara hanthagibaga loinana ichaوgi awaba asi mafam kayada safaragli adubu ngasi su thongju kendra gi manung channa mafam kaya ising thumjili miyoi kayama yumda changba yadaduna khara safaba mafamda changjafam loduna leinari koi ku di phale ba ko phala ga ju ising yang kana chen thok pangam da ba ko koi si jaga na khara kutpa oi banina tapna chen thok banina ba chen dam ni maying ta ba je khara wana thoe ba tum handa ki jina khara hena kuini ising ji liraga legi ba haitare ising ji kuina amu ri toraga turen kai ji da amu hana chen selak bodo adu ki sum hena wa ba haitare thum da ba khara wana chhaw ba kanguna dum ni manga tru punjala ga sakhum je tawraga charaga damare poche khara yelak pa pati tum taw ising mai sing di adum liba koina imung de changchalaga ju ising kang khara gan ne imung da changchano madan puthaba khothaba laibado adugi manin do phalangi manam adai surrounding akoi basdagi namthiba manam yamna akoi haksang dri pathaba wanda nari je thai anakpa mate khara di manung putharaga ju khara ga ising kang bani changba yanare manung da di haji khwang yoba yauri changba yadri ti changba yai hai ji ju asta ta hoba kholoba mi khara dani pura laiba asta ta tawba ngam da khotaba huji changba yadan hoji loina budu la hoi lairi ngasi su khongman amadi basi khong gi mafam kayada ising tungduna leiri mafam kharada ising hanthakrabasu numit 19 hena ising thumjinduna leirubana yung kya ngasi su changba yadri miyoi kaya amadi lambi soroki nakalda changjafam semduna ising hanthaba ngaina hori ising phatabagi manam ichawgi amon akai sasalgi oiba mafam chaba thampham leitaba loinana kuina ising gi marakta leirakpana miyoi kayama hena khudongtiba mayok nagadra haibagi mipaiba leiri as khudong jada baibu as akhoi liam thina nungai treda hai bada haibam khangdraba wa bji somai wa bungta thengnadre hai ta yamna nungai tre ade isingi ama loina ware ade imungji ju khujing yore laikom mayam jina puthaba mayam jina akai atoi mayam jina loina amangba do oire ado hojikti ising ji handagren launare mayam ji loina ba ado hojikne hena samisa ji he hojikne hena kudong thiningai oiba adigi ising handagi bagi apum masa mayam masigi problem mayam adigi maram akhoi ising thummaga leingi maram matam ju ding sagi ising ji yen ba khotpa mayam la amado hojikti amu lat leba ising yen bje केंद्र की मिहुत ओइरिबा लोकल एमएलए ना मतेंग कया पीरबसु अवावगी सेथेंग फंगलिबा मियोगी मसिंग ना हेनबना मियामना पेनबा कया फाउनरी थकनबा अफबा इसिंग मई निंगथिना फंगहनबा इचाउना सोहन क्रम मियोसिंगदा अमुक हन्ना खुंदा लेताबा ngमनबा लेंगांग मतेंग पिहनबा अमदी केंद्र सिगी लंबी थोंग इचाउ थेंगनबा ngमबा मोंगदा सेमहनबना केंद्र सिगी मियामगी अपामबा ओइरी अदुना नुंगतांगी मतंददी ममबनि नियम नुंगाइतेबा इसिंग थोमजे लेरे इसिंग वाटबै प्रॉब्लम जिमा सरकारना कितंग थुना सॉल्व तोबिनबा हाइजेनिंग अदुगा इसिंग जो फचलक्टरिजम मनम चेन भौरेबा अदुना खोइ अना लायंग ता हुसि कितंग खरा कुंगना खोइ लागते हेबा मुति नति खरा कुंगना दम लाहनिंग हाइदार जी लौ उबदा सु पैसा कोकथोम थादा लोय खरबने को अदु सि फाउदा लौगी फिबम करिमता सी यौसलामने अगस्त सा यौसलागा डेट 15 यौसलागा दिको लौदु थाबजु जायदोने अदो सि गवर्नमेंट सु को खितंग खोइ लौ मयाम सोपै जु खितंग मतेंग पांगहननिंगी सरकार की मार्केट संथंग खितंग पीरगा खोइ मफम पुथरिबा जगह जिंगजे मसी कमाई तौर तोंहनजिगे नत्रगा मसी कमाई तौर खोइजे लेबा यागदगे हाबजे खल्ली वखन हुजिक सम खोइना हुजि इसिंग कांगधारेना चांगदुरि जे अमु नों खिदंग कन्ना तारागदि अमु हजलक्तोइनि तांबी थोंजिदंग खजा फरक फजना सेमबीबा दगी नातै चाद्रबा युम फिरा याउरिबा जिंगजिजु दंग सेमजन साजनबियु सिनि गवर्नमेंट माइगेदि यंगजनबियु Matang sai sida break am log zage Manipuram de malangi tungan ipok single loina koi break de game thun hanjar ke Impact News meeting ta du lebiu break am tung da mayam bo mukhana taram nok chari
TR Ziliangbu Governor PB Acharya ngasi nungthil Nagaland ki Chief Minister oina wasak lokre akliba July kungani thoida House da Pangal Changyeng torgani. Nagaland Assembly da Pangal Changyeng tauna bangasi ayuk kaukiba special session da Chief Minister Shulho Zeli Lizisu amadi mahaki MLA sing laktabana maramoiga House ki mifam yaithokrabatung da TR Ziliangbu Governor ana Chief Minister hapkibani. Kohima da Labour Raj Bhavan da ki thadorpa cherolamada Governor PB Acharya na Indian Constitution ki Article Chamaga Humpugam Mari Close 1 na Governor Piba Pangal gi matung inna Surho Jeli Lezisubu Kudaktagi Chief Minister Famdagi Lokthokle Haina Fongdokibani. Panbayai TR Ziliang na MLA Yankhayu Mapan gi manung da nifugu taret na mahapu sabwali haina claim taukiba laikrabani amramda lakliba July kunga mapan da North Angami 1 constituency dagi Lejitsuna by election da Mikhal Thengnaga dauribani. Litan ki Bimola misi da faraba Vikas Lembu gi mathakta charsi thangatuna matik chaba chairak fanghanbiu amadi chenaramba khudikmak su Vikas Lembu da fangadoriba chairak asiga chaphanana fanghanbada government na thazaba pirakle haina JEC against or Kundrakpam Bimola JEC against killings of Kundrakpam Bimola na thadropa cherolamada fongtorkli loinana hiramasida mating panglakiba lamlai assembly constituency gi MLA Ketri Mayum Biren Busu JEC asina thagatpa fongtorkli Uripo assembly constituency gi miyam gi fangpam thokpa thatruk ki PDS ki cheng miyam da fangandana chingthoklamle loinana chingthoklamba miyam gi chakthung thas gi kungamanga fawbu gi manungda miyam da yenthokadabani haina uripok apunba nupilup unal na mari leinaba singda takselakli lambui khongnang khong veterinary leirak community hall da pangthokiba pawmi sing unabam da unal gi convener in charge thodam jiban latan hai mamang chahi english ni taraga taruk ki october thagi yauna chahi sigi march tha fawgi cheng miyam da yenthokta na leiri chahi sigi april thadgi yenba ho Rabasu Mamangi Lengak ki matamda card holder amamamda cheng kilo manga piram labasu anoba Lengak laklaba matungda cheng kilo mari mari da ki henna pide assembly constituency asigi oina Mamangi Lengak na cheng quintal lishing amaga cham maga yankai ko humdoi ga dasmi amamanga chinglamba siga chap manana anoba Lengak ki matamda su cheng quintal lishing amaga cham ga yankai humdoi ga dasmi amamanga chingtho I haibagi official document sing suna lai Thataruk cheng fangdabagi matang da nominee singda hangnubada cheng chingliba contractor singna anoba cheng chingliba contractor singa unau haibadagi SBS construction da chatlubada Kiran Koba HBS construction ki staff amana cheng gi matang dadi more chatlu MLA da che ihalo haibana chingba fazadaba wahi wata kaya sizinara I haina penda fongdroki Khamari madi loop amana logrena loop se karamba loop no kanal lobige adugumba khara kano taweba hairakiba khara leibani na koina mase khangan birosine koina akoigi uripo ki acida pubiri ba isa sing karamba loop na no karamba loop na pubiba no adugi loop sing duna thamari ki sing si lawi na taga logde se akoi uripo ki prajada tangkoni thoibo manu sengtopiro Bangladesh ke Chittagong da medical tamliba kaikhu maning laikai atip sek chahi kungamanga suraba miu SC laikidabagi matang da same kiba JCM the All Manipur Muslim Organization Coordinating Committee gi mihut singna Chief Minister unaduna mihat asida chenari ba misak putokpada mating pangbinaba taksin khre hata da laiba All Manipur Muslim Organization Coordinating Committee gi mayai loisang da pangwi singa unabam da lup asigi President Muhammad Jalal na hai tasigi taraga mari da Bangladesh ki Chittagong da mahi tamba atip sek na Sinduna Siduna Lairamliba asi Mui Karana Hatpa Oigani, Mishi Sida Manipur Langakna Akanaba Mityang Changduna, Mihad Asida Cheneriba Mui Sing Atubada Putoktuna Logi Oiba Chairak Pinaba Honabada Mating Pangpio Haina Ngasi Chief Minister Nongtomam Biren Ga Unabaduna Taksin Kre. Miyangi Hulkang na Chief Minister na Tabak Taurokani Haibagi Tazabalay, Mapanda Ladiba Manipurgi Mahiri Sing na Laibada Tengnariba Kudong Chadaba Sing Koknaba Suhonabio, Haina Langa Hairi. Amoromda Mahiroi Sigi Mishida Chenaba Mioi Putok Naba Miam Amato Oina Kongjang Changsin Minasi Hainasu Muhammad Jalal na Apil Tarokli. Atif seksi akwai hatpada January-ba adugumba mi hatpa singsi masi ain gi waiba chapchaba matik chaba thabak paikhat piu haiba wafam sikatani Manipur gi wangmada aduga India gi wangmada thokpa adumba thawdo ama oibanina masida yamna khoigi tongan ba khudong cha da ba kya ama khoida mayong na hali family da su aduga miyam da su ana masigi
tangdu leitadaba family gi awaba amsung miyam gi langtaknaba mayamse pohananaba gi damakta Manipur Sarkar gi maikai dagi akhoi Bangladesh government ta through akhoi gi proper akhoi gi office sing gi khuthang da akhoi masi chapchana thabak lokhat piyo loina na dead body se Manipur yorkna ba hona bada Sarkar gi maikai dagi pangwa ba mating pangpiyo Oida Assembly Constituency ki manung chanba hainau bok amasung leimaram faungnaba walking turel mathakta RCC thongama sangakre thongasi constituency si MLA L Radhakishore na mahaki MLA local area development fund gi lupa lakh nipan longi senfam thadaduna sakibani Praja Singna government gi paikhalali ba scheme sing maruina MLS local area development fund se nium chumna phajana sinabiragadi aikoi Asuki matik government segi thamliba pandam se successful hoigani 100 hoigani Chingtam United Women's Association Sinduna Pangthokpa Ahanba Nupi Moirang Parva Festival ngasidagi hokre Palace Compound leba Ibrahim Sumanglila Sanglenda Chathagadoriba Festival asi thasgi kungunga phava pangthokani Festival asida punna Sumanglila Kanglup Tarana Sarukyagani Taramadu da Sarukyaki Manipurgi Saknairiba Theatre Director Padmasri Naba Warepana haikibada lamdamasigi Lord Nat amdi Chatnalonbu Ningthina ngak senduna thamlakliba Moirang Parvagi masak ngasidi mangsilakli Art form asi yokhatpa matam oire haina naba warepana tiliba miyamgi pukning chingsinki ngasigi festival hogdokpa numitta sanalebak na chom artist ki khoi mahu utki Bengali sigi culture da Bengali sigi tradition da humdana pubagi lining la shon gi lamda tongan balamda aikhoi gi sabhitya aikhoi gi culture mang tharaklaba sahi kaya mu leiram maduda lamda masigi ipai pu kharana tunglam set amabu arang batunglam set a bright future ma porakna bagi damakta generation to generation mutpanai dana Manipuri culture Manipuri sabhitya lehuna bagi wakallon da moirang parba haiba sumanglila gi tradition da sapong lakpa asimakte mamal onthokna yamgraba amani Nambol gi BJP Parliamentary Committee gi mifamna Nambol Ward number 3 की काउंसिलर ए बिमोला देवी बु कमिटी की डेप्यूटी लीडर ओइना खनख्रे नंबोल बीजेपी मंडल के ऑफिस ता पांगथोकिबा थोरमबदा कमिटी की मेंबर खुदिंग मकना बिमोला बु कमिटी की डेप्यूटी लीडर ओइना खनकिबदा यानकिबनी हाइना मंडल की प्रेसिडेंट एस ब्रजमनी ना पाउमी सिंह दा फोंगदरोकी नंबोल म्युनिसिपल काउंसिल की हयेंग पांगथोकदरिबा वाइस चेयरपर्सन की मिखलदा बिमोला बु मिरेप ओइना थाकलगनी हाइरी Rongmei community ki afaba mahiroi sing okpagi thorom amangasi Chingmeirong da laiba Tribal Research Institute TRI gi auditorium da pangtokre tongan ba board na loba chahi si class 10 amadi 12 examination da mark wang na fangduna mai palak raba mahiroi amasung university tha ki degree fanglaba mahiroi kya da manamathum piduna pukning tawgatki felicitation program da Manipur Public Service Commission MPAC na loba examination da mai palak raba candidate sing da su ikai khumna ba utki Ichangna sohalaba singi mating oinabagidaba ngasisu Chief Minister gi Facebook Friends Nimfugi group amana Chief Minister gi Relief Fund da sale gi mating pangkre ngasi group asina Chief Minister gi Secretariat ta Chief Minister and Biren ga unaduna senfam singadu kusina kibani Ising ichangna sohan kraba ya school Assembly Constituency Ward number Taragani Panda Lem the Lang Big Kim Pangtokre KMC Assembly Constituency SG MLATS Yatabratagi Media Makada Chief Medical Officer in Fali Samadi District Health Society Gi Staff Singna Yaduna Brahmapur Vegapati Laikai Dalaiba Youth Athletic Star Union Gi Loishang da Pangtokipani Kwakatel da laiba Brahma Kumaris na ishing ichawna sokhalaba mafam sing da tengbang pikre lilong nungai thauba laishang them hairiba mafam asida ngarang Brahma Kumari gi kangbu aduna chana thaknaba potlam tengbang oina pianthokibani
Ichaugi awaba mayok na riba Thawal district ki Laisang Them Khong manungi miyam the Young Guardians of Manipur na relief ki mating pangkre lup asina donor singdagi kairakpa sale amadi potlam sing yanthoki awaba taraba miyoi singda kharata oirab su mating pangnaba hairiba khongthang asi lokhatpaga loinana makata ba mating su pangki gani haina lup asina makatara duna phongtorokli Polo City Imphal ki Rotary Club na sinduna blood donation kema mangasi Jenims ki blood bank da pangthokre changnai na blood donation tawbuna akaiba leite haiba miyam da khangan baga loinana club asina e mathau taba anaba singna e mahut silamba tawdana blood lawba ya gani haina donation asi pangthokpani hairi Lamla Bazar Infalis ki police commando team amadi nifuma suba sam rifles ki kangbu amana akaknaba paw ama fangbadagi thi humbagi thabak chathabda UNLF ki miyo ani fare hari farba miyo ani edudi leimakhong mapal maning laikai dagi konthogzam jayanta atopming ngaiba amadi itham mamang laikai dagi sakol she momo mitai atopming luwang jaw kawi hari farba miyo anima makhata na wahang pawhang tawnaba lamlai police station na case ama laukhatkre hozi ngasi nomagi sanabagi paw pizari Taraga Nipan Subayas Birendra Singh Memorial Super Division Football Tournament NCC Kaisha Khongam Pat Amadi BMFC Taubungkok Ani Mai Pakre ngasi awang sekmai da leiba SKYC gi sanabung da sanakiva football tournament se gitragam thoi suba league match amada NCC Khongam Patna CHIKL Chajingbu Panjan Mari amada maitiba PK Chatariba football league tournament se gitragan thoi suba league tana BMFC Taubungkokna YWC Malombu Panjan hum amada maitiba PK Imphal West District Football Association ge menyang makada Chatariba Super Division Football League asida team taret na sarukyari thasige kungama toida tragama toi emusung tragahumdoi emusung traga mari suba league match sing sanargani Chali bachahi isigi June taradagi taraga mari fawbada pangthokiba AIFFD license course ta mai pakraba singi ming lauthokre hairi All India Football Federation gi bedeng makada All Manipur Football Association as sinduna Imphal da pangthokkiba AIFFD license course aduda sarukya kiba mioi taraga manga pass tawkiba loinana pro pass ta leiba mioi manga ming lauthokre haina Amfa ki Assistant General Secretary ki Cherol amana khangalkli nakalamromda chaliba chahi isigi July 3 ta Maha Union Higher Secondary School Chandel gi sanabungda pangthokiba DSA Chandel gi oiba category manga gi grade examination amada fitness test tawduna mai pakraba mioi taruk ki ming lauthokre haina Amfa gi Assistant General Secretary ki Cherol amana khangalakli Maharaj Kumar Ghanendrajit Memorial Super Division Football League Tournament YOAC Kurai Konsam Laikai amadi SAK Yumnam Khunau ani mai pakre ngasi Ketrigau da leiba ABA gi sanabungda tournament asigi sanakeba taruk suba league match amada YOAC Kurai Konsam Laikai na USA Kurai bo panjal amasino da maithiba piki league tournament asigi tarit suba match na SAK Yumnam Khunau na Dwek Yari Pokpu Panjal Ahum Sinoda Maitiba Pibangauki Imphal East District Football Association ge bedeng makada Tasgi Taragatukta gi pangthokpa haukiba league tournament asida team Taragama thoina sarukyari hayeng tournament asigi nipan amadi mapan suba league match sing sanargani Porompata leiba Modern College Swimming Pool Mahusagum Sanaroi Singi Hangdokle haina Modern College Swimming Pool gi authority na thadrok cherol amata khangalkle swimming pool asi handak ikui dana ising ichau thokkiba aduna maram orega thumjin khibana sanaba yadana leirakibani RWWTC headlines samuhana mayam da thamsage National Highway Singda Tokiba Tongan ba Thodok Singidamak Chief Minister na compensation on lupa koti nipan gi Selfam Transport Association Singda sinakre Moredagi Imphal tamna tholopa van amadagi lupa koti aniga lakh marfu ga nithoi longi Selfam oigada ba sanaga kona na miyoema fari Manipur Legislative Assembly ki budget mifam ki mangoi na ngasi mahiroi sing na yalhomi kanab ki kongjang changsin ba haupre
Amasong Governor PB Acharya na TR Ziliang bu Nagaland ge Chief Minister oina wasak laukre lakiba July 19 da House da Pangal Changyeng taunaba phangatre.